ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯕ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯖꯤꯂꯥ ꯄꯔꯤꯁꯠꯅꯦꯅ ꯇꯥꯛꯆꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛ ꯆꯤꯌꯔꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯂꯩꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯃꯤꯡ ꯄꯜꯂꯒ ꯑꯩꯁꯤ ꯈꯟꯊꯍꯟꯅꯤꯡꯉꯤ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯔꯤꯕ ꯑꯣꯔꯗꯔꯁꯤ ꯂꯩꯉꯥꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯇꯥꯗꯤ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯂꯩꯉꯥꯛꯁꯤꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯅꯕ ꯋꯥꯌꯦꯜꯁꯪ ꯂꯩ ꯋꯥꯌꯦꯜꯁꯪꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯀꯣꯔꯠ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯉꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯑꯩꯈꯣꯏꯁꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯤ ꯒꯣꯔꯃꯦꯟꯅ ꯂꯩꯉꯥꯛꯁꯤꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯁꯤ ꯄꯟꯆꯥꯌꯠꯁꯤ ꯍꯤꯡꯍꯟꯅꯕ ꯄꯟꯆꯥꯌꯠꯄꯨ ꯔꯟ ꯇꯧꯅꯕ ꯍꯥꯏꯗꯅ ꯂꯩꯉꯥꯛꯅ ꯑꯗꯨꯒꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯊꯣꯛꯄꯅꯤ ꯑꯣꯅꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯂꯨꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯤꯒꯤ ꯑꯣꯏꯕ ꯄꯟꯆꯥꯌꯠꯀꯤ 6 ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯇꯤꯜ ꯏꯂꯦꯛꯁꯟ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯤ ꯆꯠꯅꯒꯅꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯊꯥ 6 ꯁꯨꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯑꯦꯛꯀꯤ ꯃꯅꯨꯡꯗ ꯊꯥ 6 ꯆꯠꯅꯒꯅꯤ ꯇꯧꯕꯇꯕꯨ ꯑꯦꯛꯁꯇꯦꯟ ꯇꯧꯔ ꯆꯠꯅꯒꯅꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯑꯣꯔ ꯇꯧꯗꯕ ꯑꯦꯃꯦꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟꯒꯤ ꯅꯤꯌꯣꯝꯅꯤ ꯒꯣꯔꯃꯦꯟꯒꯤ ꯑꯄꯥꯝꯕꯅꯤ ꯒꯣꯔꯃꯦꯟꯅ ꯈꯟꯕꯅꯤ ꯑꯩꯈꯣꯏꯁꯤ ꯒꯣꯔꯃꯦꯟꯒꯤꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯒꯣꯔꯃꯦꯟꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯈꯟꯕꯤꯔꯛꯈ꯭ರೆ ꯑꯗꯨꯒ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯀꯣꯔꯤꯖꯤꯟꯗꯝ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯛꯁꯦꯞ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯗ ꯈꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯤ 30ꯒ 30ꯒ ꯑꯩꯈꯣꯏꯒꯤ 36 ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯌꯥꯎꯖꯔꯦ ꯁꯤ ꯃꯔꯨꯑꯣꯏꯅ ꯄꯟꯆꯥꯌꯠ 9ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠ 9ꯁꯤꯒꯤ ꯃꯅꯨꯡꯗ 65 ꯂꯩꯔꯤꯕ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟꯁꯤꯡ ꯌꯥꯎꯅ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯣꯔꯤꯖꯤꯟꯗꯝ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯑꯅꯧꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯇꯤꯡ ꯃꯤꯁꯇꯦꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯅꯧꯕ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯁꯦ ꯑꯃꯨꯛꯀ ꯔꯟ ꯇꯧꯔꯛꯈ꯭ꯔꯦ ꯔꯟ ꯇꯧꯕꯒꯤ ꯃꯆꯥꯛ ꯑꯃ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟꯅ ꯁꯦꯝꯃꯕ ꯒꯣꯔꯃꯦꯟꯅ ꯀꯣꯔꯤꯖꯤꯟꯗꯝ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯗ ꯊꯕꯛ ꯄꯨꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏ ꯀꯥꯔꯗ ꯁꯥꯔꯦ ꯏꯁꯨ ꯇꯧꯔꯦ ꯗꯤꯖꯤꯇꯦꯜ ꯁꯤꯒꯅꯦꯆꯔ ꯄ꯭ꯔꯙꯥꯟꯁꯤꯡꯒꯤ ꯂꯣꯏꯅ ꯇꯧꯔꯦ ꯂꯣꯏꯅꯅ ꯅꯔꯦꯒꯥꯒꯤ MG NREGAꯒꯤ ꯑꯁꯨꯝꯕ ꯊꯕꯛꯁꯤ ꯁꯨꯕ ꯍꯧꯅꯕꯒꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯁꯦꯡꯁꯟ ꯂꯧꯔꯦ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯟꯒꯤ ꯁꯦꯡꯁꯟ ꯂꯧꯔꯦ ꯑꯗꯨꯒ ꯁꯥꯏꯟꯕꯣꯔꯗ ꯌꯨꯡꯉꯦ ꯊꯕꯛ ꯁꯨꯕ ꯍꯧꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯃꯛꯇꯗ ꯑꯃꯨꯛꯀ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯝꯗꯕ ꯑꯗꯨꯒ ꯏꯂꯤꯒꯦꯁꯟ ꯇꯧꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯁꯤꯗꯩꯁꯤꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 20ꯗ ꯑꯗꯨꯒꯨꯝꯂꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 20ꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯟꯗꯣꯛꯑꯦ ꯍꯥꯏꯕꯒꯤ ꯗꯤꯁꯤꯅ ꯑꯗꯨꯒꯨꯝꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯁꯤꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯁꯤ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯒꯤ 20ꯗ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯑꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯦ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔ ꯑꯗꯨꯒ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯑꯅꯤꯁꯤꯒꯤ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯄꯦꯟꯗꯗꯅ ꯑꯩꯈꯣꯏꯅ ꯑꯣꯅꯦꯕꯜ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯈꯤ ꯑꯣꯅꯦꯕꯜ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯂꯕ ꯃꯇꯨꯡꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 26ꯗ ꯁꯤꯗ ꯂꯩꯖꯔꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 26ꯗ ꯍꯥꯏꯔꯤꯕ ꯑꯣꯅꯦꯕꯜ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦ ꯑꯣꯔꯗꯔꯁꯦ ꯄꯤꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁ꯭ꯇꯦ ꯑꯣꯔꯗꯔꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯣꯛꯇꯣꯕꯔꯒꯤ 21ꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯞꯇꯦꯝꯕꯔꯒꯤ 26ꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯑꯣꯔꯗꯔꯗꯨ ꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ DCꯗ COꯗ ꯗꯦꯠ 21 ꯑꯣꯛꯇꯣꯕꯔꯗꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯍꯟꯗ꯭ꯔꯤꯅꯣ ꯍꯥꯏꯗꯅ ꯂꯤꯒꯦꯜ ꯅꯣꯇꯤꯁꯀ ꯂꯣꯏꯅꯅ ꯁꯤ ꯆꯦꯁꯦ ꯊꯤꯜꯂꯨꯕꯅꯤ ꯂꯤꯒꯦꯜ ꯅꯣꯇꯤꯁꯁꯦ ꯄꯤꯔꯤꯁꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯁꯤ ꯑꯊꯤꯡꯕ ꯊꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦꯡꯁꯟ ꯊꯣꯛꯈ꯭ꯔꯕ ꯁꯥꯏꯟ ꯕꯣꯔꯗ ꯌꯨꯡꯈ꯭ꯔꯕ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇꯨ ꯁꯨꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯨꯍꯟꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯦꯖꯤꯇꯦꯁꯟꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯂꯥꯛꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯪ ꯇꯥꯕ ꯑꯃ ꯂꯩꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯊꯕꯛ ꯁꯨꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯗꯁꯨ ꯀꯃꯤꯠꯃꯦꯟ ꯑꯃ ꯊꯝꯕꯤꯔꯛꯏ ꯂꯣꯏꯅꯅ ꯑꯣꯅꯦꯕꯜ ꯍꯥꯏ ꯀꯣꯔꯠꯇꯁꯨ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯕꯛꯇꯤ ꯑꯣꯔꯗꯔꯗꯤ ꯊꯣꯛꯄꯤꯔꯦ ꯑꯣꯔꯗꯔ ꯊꯣꯛꯑꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗꯩꯁꯤꯗ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯖꯤꯂꯥ ꯄꯔꯤꯁꯠꯅꯦꯅ ꯇꯥꯛꯆꯕ
करंबा मतम जिला परिषद होगिगे आई इसामक स्टिल हुजी हुजी इम्फाल वेस्ट की चेयरपर्सन होना फमजरी हयेंग ऑफिस लागा हाइबा कोर्ट की ऑर्डर से पाबा थोक्तरगना आई पाजरगे खंद्रगना खंगमिननबो होदमिनरसी अदुगा खंगे हाइना लौरगसु खंगिबदुगी मनुंगदा करी लेगे हाइबदो अरानबदा प्रचार तौबा अरानबदा वा संदोकपा अदुगा इबेमा बोबी खंदा हनिंगी का हाइबदु हेक हौबदगी लोइबोकसे केस अमा मायोकना लाकपसि हेक खनब नुमिदगी नंगा सी बावसे अखोइगी मतांगसदि अखोइना खंगिबा सुगुमना हाइरिबा मियोइदुना खंगमगदबदि मानदे अदुबु नुवाइतबा लेरगसु आई अंगम मतेंग पांगजगे लेंबिरो ऑफिसता आई फमजरी हयेंगसु फंगुनि स्टिल अदुगा लंथबान केंद्रगी चयेतनबा नत्रगना लमसांग केंद्रगी चयेतनबा चरक चहिंगनबा अमता लेते ऑनरेबल हाई कोर्ट की क्लियर असकुंबा ऑर्डर से चरक चहिंगनबा कायना माना हाइरिबा वाफमदु ऑनरेबल हाई कोर्ट न थोइबा ऑर्डर से चरक चहिंगनबा अदुगुंबा लाना प्रचार तौबा याबा अमता लेते ngamlagadi sengna tawbiro dum honabiu election tawsi election da fight tawsi ngamlagadi adum ju honamiu adu akoina narega gi suna bagi kanna akoina honajari side te gi sunate leibak ki oriba tangdu laita da punsi mahing haibadi akoi huji punsi mahing da tangdu laita hin tawbu yade maramdi periphery area akoi gi leiriba jaga sing da ngarang muta ju kautru ko dang ban akoi tumham jabung khangmunate adu go leiba mayam je hajik tangdu laita hena lobudi yaro adubu alternative arrangement ama government na tawbidana atu matamda purakani haibi achet pathaja budu koi loina muthabak tawnori bangakani government na sembi bani administrative committee government ki part amani local area development fund gi oro ama gi oro koi na kishumta ayet po kishumta leite aduga tawda bo mla singda koi na singnaraga magi local area development krai chakra na hangbo matamda su chok podabi am lei adubu koi mla da singnaba na tragana mla da nuwai daba amata leite tawda bo se mla khudimangna haibadi koi gi impan west le biyo punamakse meeting ama sinbiyo अखोई नुंगसीदे लौथोकपिगे खलजु थमोय सेंगना हाइबियो अखोई थोकजेगे अदुगा सिगी स्टेटस से येंगागा वांगामिनसी मरमदि हौजी हौजी लेबा मणिपुर की सिचुएशन दे एमजी एनआरजी कमाय तौरिगेना नोंमुतबो हंगबिदबा अदुगुंबा एमएलए सिंगना अखोई दे इंडिविजुअल ओइना सिंगना बंगमद्रगा मी इंजेला इंजेला खन्ना सिंजना बजे मसी नुंगाइते रियली मसी लेपियु अदुगा सेंगना हाइजेनिंगे हौजी हौजी लेरिबा स्टेटस रिपोर्ट ता चुचामपुर की अदुगा फेडरल की लेरिबा स्टेटस रिपोर्ट से येंगुरगा इम्फाल वेस्ट की 28.42 लेबसे मसी नुंगाइब्रा पेनबिब्रा हना आइना हाइजेनिंगी सुंबा थौना लेना छोंदोपिरो एमएलए जिंगना अखोगी एमजी एनआरजी दा करिगी 28 पॉइंट लेरिनो हाइबसे हंगबियु नोंगतसु हेना सुजी अदुगा फेडरलदा अदुगा चुचामपुरदा लेरिबा मसिंग जिंजे येंगुरगदि अखोगी लेरिबा मसिंग जिंगे फेडरलदा 84 गी यौरिसे फेडरलदा 84 पॉइंट सम लेरिसे येंगबियोबा सिगुंबा मयामसे अखोदी तसेंगना हारगदि लेबाक सिदा इक्वल शेयर लेतबा लायरबा जॉब कार्ड सिंगी खुसुमनजे चप मानना फंगनिएबा माना नुमित कुनि फंगदी माइसु फंगनिएबा अदुगा सिगुंबदा नोंमुता माइ ओनजन बिदना लेत लायरबा खुंगंगी प्रजा सिंग जॉब कार्ड होल्डर सिंग कई दौरगदी हेना इम्प्लीमेंट तौरइबा नोंमुगी इम्प्लीमेंट तौरइबा जॉब कार्ड की असुंबा पोर्टल्स देदा अखोइगी वेस्ट की अदुंबा मकोक थाना चटनबा स्टेट सिंगजी मकोक थाना चटनबा हेना मांगजिन थाना थबक सुनबा अदो जॉब कार्ड सिंगजे मतौ करमना मखोइदे पैसासे फंगनबा हाइना नोंगता खन्नबददी अखोइबु कौबिरक्ते नोंगता खन्नबददी अखोइबुसु याहनबिदे अदुगा ngasi ऑनरेबल एमएलए सेंगना हाइगनी लमसांग केंद्र अमसुंग लंथबान केंद्र की तुमिन लेथोकपिगनु हारिबसे सोल्यूशन पुबिरो अखोइ ऑनरेबल हाई कोर्ट की ऑर्डर जी इनबियु नत्रबदी इसाना सेमजेबलो इसाना थुगाइबा हाबदो ओरकनी मी थादो खनबा होनबिरकनु खंगे हारगदी तसेंगना ngarang mak nangbiरिबा लाइश्रम की ममिंग पनिंगदे आई इसा लाइश्रम ने लाइश्रम की नुपादो लागा से ऑनरेबल हाई कोर्ट की ऑर्डर से आई पाजगे अद्रगना मा खंगनबा ऑफिस लेंबिरो हाइबा फम थमजेगे अदुगा अखोइदा थमोइदा नुंगाइद्रिबा नरेगादा अखोइना ngasi बावदे एमजी एनआरजी दा प्रजा सिंगी खुसुमन फंगनबा होनबा लेते लारा सिंगी अदुगुंबा लेबा के सिचुएशन नि दा खर तोइ फंगनबा होनरपसे अयेत पिरिबा मिसिंजे आई मदु अफबने लौदे अदुगा करिगुंबा मतमदा कंपटीशन तौनजे हारगदी अतोप डिस्ट्रिक्ट सिंगना करिगिदमका 84 पॉइंट सम लौकांदा अखोइगी इम्फाल वेस्ट की 28 पॉइंट सम खर लेबा कांसिदा करिगी तुमिन लेथोपिनो हाबा हमजे ngasi सोशल मीडिया की चिनाव सिंगी ममांगदा हाइबसिंजे मफम खुदिमंगता आई हायनिंगी मदुदी इम्फाल ईस्ट दा वेस्ट दा नेमिबा मयामजे करिगी चुचामपुरदा फेजरोलदा वांगिबा स्टेटस यौना कदो कोइ सुबा ngamdrino अखोइगी ऑफिशियल सोइबगिरा नत्रगना अखोइबु गाइड तौबिरिबा लेरिबा मथक थोंबसिंग सोइबगिरा नत्रगा अखोइ सोइबगिरा हाइबसे मसे आइना मसे हंगनिंगी अदुगा मांगजिन थाना चटनबो होनरिङै मरक्ता इम्फाल वेस्ट की सिगुंबा केंद्र मनुंगी ओइबा अदुगा मथों मरम खंगदबा लाइक 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 सो हाइबा मालगा सो हाइतबो ओइबा ऑनरेबल हाई कोर्ट की ऑर्डर बु मसे खंगदबा फमजरी हाइना हाइजनिंगी
पाबा थोक्तबा अदुगा खंदहनिंगे है वफमसे अई इसागी ओइदि खंदब लोइजरे अई इसागी ओइदि खंदब चप चाना अई स्टैंड तौजरी हे हौदे लोइबो फावबा करंबा एंगल दा अदुगा करंबा कनोदा मयाम तानमिनजगे हैबदो हयेंमक स्टिल अई उपस्थित लेंबिरो अदुगा सुंबा लाना प्रचार तौबा याबा प्रजा खुदिमक्ता लाना लाना प्रचार तौरगा लाना लाना सुम मिसगाइड तौर जखिबदो हयेंग तुंगदि अफबो ओइरोय हैबा फुंजे मयाम वफमदा इ नोरंग सिंजरे।